ꯑꯗꯨ ꯃꯌꯥꯝ ꯑꯩ ꯗꯨꯀꯥꯟ ꯆꯠꯂꯅꯤ ꯗꯨꯀꯥꯟ ꯆꯠꯇ꯭ꯔꯤꯉꯩꯗ ꯐꯤꯔꯣꯜ ꯈꯔ ꯂꯧꯁꯜꯂꯝꯒꯦ ꯑꯗꯨꯒꯤ ꯑꯩ ꯃꯄꯥꯟ ꯊꯣꯛꯂꯛꯏꯅꯤ ꯗꯨꯀꯥꯟ ꯆꯠꯇ꯭ꯔꯤꯉꯩꯗ ꯐꯤꯔꯣꯜ ꯂꯧꯁꯟꯒꯦꯅꯅꯦꯀꯣ ꯑꯗꯣ ꯐꯤꯔꯣꯜ ꯂꯧꯁꯟꯁꯦ ꯌꯦꯡꯒꯦ ꯉꯥꯏꯍꯥꯛꯕꯨꯗꯤ ꯈꯔ ꯂꯧꯁꯟꯈ꯭ꯔꯦ ꯁꯤ ꯀꯣꯟꯅ ꯂꯧꯁꯜꯂꯒꯦ ꯑꯩ ꯐꯤꯔꯣꯜ ꯂꯧꯁꯟꯕ ꯀꯥꯔꯛꯏꯅꯤ Hai meyam panumki mafamda bencha maitayna anauba blog amsa puraga lae adudi yengminasi meyam ai blog se sidagi haure ado meyam jengo aine angangi tiphindane lunch ki keno hawke nane tan hauriyebako ado yengminasi mathang mathang alu ngobuga haptoini bako alu ngobuduna sida leire adagi tan ani khakamsu sida hauna loirebako ahanbagi han hauraga pihrane bako ahanbase icha nupa atomba hana chatlebako aidi madi pung 3 ta thoktoineba adoidona magi han haubire ai magi han haubiraga pihrage aduni yengo meya tanse wadi wakhrabai wani ki thabak punamaksu loisal loiraga lb amuk tha doimi do meya waida ado meyam hauba loinane angangi tifinda hapa haure alu bazado sida leire adagi tanani kaksida hape ana sumaina thupchallaga hape buko adani haji angangi tifin tayar oire magana thadoki rage dei matungda mune ato ahanji muk thadoineba aduni ne meyam tawise wadriba yong asina magi chana bani yam chadebako school chalamdaida asima chet khatang setlaga charaga chakhidoini chada yadi na khitang charaga chakhidoini ai haji pack tawre magi se pack tawre school thagi dorabani ado adum jingminasi meyam asina mune ahan chatkhrabanina ne atombado chakhrabanina ahangi muk hauri mi se ahangi muk hauri ni tanse ahangi lunch box mu hapke na haure ado ahanjina pung 9 da chakhidoini adoni do lorakpada mathangda akoigi oidoineba sida maga hauri magi su tan namaga andaidi school da ani ka haptoini ko dumaina ado sumaina ne aina tanse yomebaga foil paper sida sumaina yomeko akoi plastic sida ai direct hapte abane nungaite aina aduna foil paper se lawraga thamnane sida yomebako ado meyam jengminasi Siamaga ani ka hape kanze ani ka hape tu Jini tu leire sejomaga ai di foto dari hape bako kumana jomaga hape ba ani sore sama hapani Ore chalo pahangi silore dikhi bottle simga hapani ado meyam aine angang chakhi loidana ai famje huji loisallage famje loisallaga adui matungda mo ai irujana khotana punamak taw loisallaga amko mo koi gi mo breakfast tawdoine bako ado angang ne hippa famje hana loisalle ai angang ani mak chakhare aba ado dagi thabak che shuddhabani ne meyam ai ado angang gi piron kano se loire ado mo pabidak se aina ne indhamda na garam mo pabidak oina thae bako sakat po ina ne adoni ado sofa ka se loisallore adoni haji kano ta ado meyam si famu loisallage ai hujik sina mapagi thabiri ne bako sise si macha pitru sim tane lupa lising 8 makhai pini loine magi thabiri mi ado se hugatlani se punamak se jamu loisallage
ꯃꯌꯥꯝ ꯃꯌꯦꯡꯁꯤꯗꯤꯅꯦ ꯙꯨꯞ ꯊꯥꯔꯦ ꯌꯨꯝ ꯁꯦꯡꯉꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜꯁꯦ ꯂꯣꯏ ꯁꯦꯡꯗꯣꯛꯈ꯭ꯔꯦ ꯌꯦꯡꯉꯨ ꯂꯣꯏ ꯁꯦꯡꯗꯣꯛꯈ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯅꯦ ꯑꯩ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯅꯕꯒꯤ ꯑꯃꯨꯛꯅꯦ ꯆꯪꯉꯒꯦꯕꯀꯣ ꯑꯗꯣ ꯑꯩ ꯀꯩꯅꯣ ꯀꯣꯛ ꯂꯨꯔꯨꯕꯒꯤꯅꯤ ꯌꯨꯝ ꯁꯦꯡꯕꯒꯤ ꯑꯗꯨꯅ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯅꯤ ꯆꯥꯅꯕꯒꯤ ꯑꯃꯨꯛ ꯕ꯭ꯔꯦꯛꯐꯥꯁ ꯍꯧꯔꯨꯔꯒꯦ ꯑꯉꯥꯡꯁꯤꯡꯒꯤꯗꯤ ꯇꯧꯅ ꯂꯣꯏꯅ ꯄꯤꯈ꯭ꯔꯦꯕꯀꯣ ꯑꯩꯅ ꯌꯦꯡꯍꯟꯖꯔꯤꯗꯨꯅꯤ ꯑꯗꯨꯅꯤ ꯉꯁꯥꯏ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯆꯪꯉꯒꯦ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯨꯔꯒꯦ ꯆꯥꯒ ꯇꯟꯒ ꯇꯧꯔꯨꯔꯒꯦ ꯃꯥꯏꯁꯦ ꯀ꯭ꯔꯤꯝꯇꯅꯤ ꯇꯩꯔꯤꯕ ꯍꯧꯖꯤꯛ ꯑꯇꯩ ꯀꯔꯤꯝ ꯇꯩꯗꯦ ꯑꯩ ꯇꯟ ꯍꯧꯔꯒꯦ ꯑꯗꯣ ꯑꯩ ꯁꯤꯗ ꯇꯟ ꯍꯧꯔꯒꯦ ꯇꯟꯁꯦ ꯑꯩꯈꯣই ꯑꯅꯤꯒꯤ ꯑꯃꯃꯝꯇꯪ ꯂꯧꯔꯅꯤ ꯈꯔ ꯆꯥꯎꯔꯞꯅꯅꯦ ꯑꯅꯤꯒ ꯇꯧꯔꯒ ꯑꯗꯨ ꯌꯥꯝ ꯆꯥꯗꯦ ꯑꯩ ꯌꯥꯝ ꯆꯥꯗꯦ ꯑꯌꯨꯛꯅꯤꯅ ꯑꯗꯨꯒ ꯑꯩꯅ ꯈꯔ ꯂꯧꯔꯒꯦ ꯆꯥꯎꯃꯜꯂꯦ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯂꯧꯔꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯁꯤꯁꯤꯗꯅ ꯈꯨꯝꯖꯤꯜꯂꯒ ꯍꯥꯞꯆꯤꯜꯂꯒ ꯀꯩꯅꯣꯗ ꯊꯝꯒꯅꯤ ꯁꯤꯗ ꯍꯥꯞꯄꯒ ꯄꯦꯁꯤꯡꯗ ꯍꯥꯞꯈ꯭ꯔꯒꯦ ꯁꯤ ꯇꯧꯔꯒꯦ ꯍꯧꯖꯤꯛ ꯇꯟꯁꯦ ꯍꯧꯔꯒꯦ ꯇꯛꯑꯒꯦ एक कटोरी चाय सारा गिलासा तेरी मेरी जोड़ी पाँच गिलासा एक कटोरी चाय सारा गिलासा तेरी मेरी जोड़ी पाँच गिलासा पराठा नहीं होंगे पेन में पराठा आलू डाल देंगे चाय ना कप अमा कप नहीं कप अभी चालू होने लगे Ano ko dyan, beras hanggang saan ka ba dito na siya? Ganda na minit ang mga mamaya. Pagtagi siya mga kapage. Kasi loire, sarong da mo dyan lasi. Kasi sila ide, sa sinhap sa nila kasi nila lagi. Hindi na siya lagi. Kaya dyan na siya wero, kasi sama na mo kaki ko meow. Salo ini, cina ini sini apa lagi mati deh, si tangan ini apa ini yang mulai deh, memang, pakai cek santai ini, saat pergi betul ini saat ini apa zik, itu memang masih gigi hinjang sih galai deh, cooker dah oilnya sok tau deh. अदो सिंजू अमा तौरे पापड़ हौरगा लोइसल्लगे नाइ थाबदा पुरा हौबा नंद्रे अदुना सवाई से लेरे कोले हवाई नेबको कोले हवाई दो कोबी मखोंग ताबीजे हापिबदो अदो कोले हवाई सुजु यामंद्रे ngasi लोइसल्ले साथोक्तना मयाम सिंजू सिगा लेरे सिंजू सिगा लेरे अदो सेहिदा कइनो से यंगो मयाम से Yongsak mapan sila deh. Sisi kitang ama hapa nih. Singsu si deh maya mai singsu si hawa deh yang. Tang 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 tang. Sila deh singsu asi sila nih ko nasarage. Kita kisi sila deh. Ado hojik nusuk sudhari ado. Si hawa lagi. Borau itu bangam deh. Nang deh. Hawai kitang semsune suraga hapage ko sinjuda sise
ꯁꯨꯔꯒ ꯈꯤꯇꯪ ꯍꯥꯞꯄꯒꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯡꯖꯨ ꯁꯨꯊꯔꯒꯦ ꯑꯗꯨꯝ ꯆꯥꯛꯃꯄꯥꯟ ꯁꯤꯡꯖꯨ ꯁꯦꯝꯃꯒꯦ ꯁꯤꯗ ꯂꯩꯔꯦ ꯂꯩꯕꯥꯛ ꯍꯋꯥꯏ ꯇꯛꯄꯗꯣ ꯑꯁꯨꯕꯅꯦꯕꯀꯣ ꯑꯁꯨꯕꯅꯦ ꯑꯁꯨꯕ ꯀꯕꯛ ꯀꯕꯛꯇꯗꯤ ꯁꯨꯔꯤꯕ ꯌꯥꯝ ꯀꯟꯅ ꯁꯨꯗ꯭ꯔꯦꯗ ꯑꯗꯨꯗꯣ ꯁꯨꯔꯤꯅꯦꯕꯅ ꯃꯇꯨꯡ ꯁꯤꯡꯖꯨꯁꯤꯗ ꯀ꯭ꯔꯛ ꯀ꯭ꯔꯛ ꯍꯥꯞꯀꯦꯅ ꯑꯗꯨꯝ ꯍꯥꯎꯋꯦ ꯌꯥꯝꯅꯗꯤ ꯀꯨꯞꯅꯗꯤ ꯁꯨꯗ꯭ꯔꯦꯕꯀꯣ ꯁꯤ ꯄꯧꯔꯞ ꯁꯨꯔꯒꯅ ꯀ꯭ꯔꯛ ꯁꯥꯏꯕꯗꯣ ꯑꯗꯒꯤ ꯁꯤ ꯂꯩꯔꯦ ꯍꯥꯎꯋꯦꯕꯀꯣ ꯅꯨꯡꯁꯨꯛ ꯑꯗ ꯅꯨꯡꯁꯨꯛ ꯑꯁꯨꯕꯗꯨꯅ ꯁꯤꯁꯦ ꯁꯤꯒ ꯂꯩꯔꯦ ꯑꯁꯤꯁꯨ ꯍꯥꯞꯄꯅꯤ ꯃꯌꯥꯝ ꯁꯤꯡꯖꯨꯁꯦ ꯂꯥꯏ ꯊꯥꯕ ꯍꯣꯠꯅꯕꯗ ꯁꯤꯡꯖꯨꯁꯦ ꯈꯤꯇꯪ ꯄꯧꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯌꯥꯝꯅ ꯀꯨꯞꯄ ꯃꯥꯟꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯅꯨꯡꯁꯨꯛꯁꯦ ꯌꯥꯝꯅ ꯌꯥꯔꯦ ꯍꯥꯎꯔꯦ ꯂꯦꯝꯃꯦ ꯌꯥꯝ ꯍꯧꯔꯝꯃꯦ ꯑꯩꯅꯅꯦ ꯚꯣꯏꯁ ꯁꯤꯅ ꯍꯥꯞꯆꯜꯂꯤꯁꯦ ꯌꯣꯡꯆꯥꯛ ꯂꯩꯔꯦ ꯇꯤꯚꯤ ꯊꯥꯔꯤꯑꯕꯀꯣ ꯄꯤꯛꯆꯔ ꯌꯦꯡꯉꯦꯕ ꯑꯗꯨꯗꯨꯅ ꯑꯩꯅ ꯚꯣꯏꯁ ꯍꯥꯞꯄꯦꯕ ꯑꯗꯨꯝ ꯑꯗꯨ ꯁꯤꯡ ꯈꯔꯁꯦ ꯁꯨꯖꯜꯂꯦ ꯁꯤꯡ ꯁꯨꯕ ꯀꯥꯎꯔꯨꯔꯦ ꯑꯗꯨꯅ ꯁꯤꯡꯁꯦ ꯁꯨꯖꯜꯂꯦ ꯃꯌꯥꯝꯗꯗꯤ ꯑꯩ ꯁꯤꯡꯖꯨꯁꯦ ꯅꯩꯊꯔꯒꯦꯀꯣ ꯃꯌꯥꯝ ꯌꯦꯡꯉꯣ ꯆꯥꯃꯤꯟꯅꯁꯤ ꯃꯌꯥꯝ ꯅꯩꯊꯔꯒ ꯁꯤꯡꯖꯨꯁꯦ ꯍꯧꯖꯤꯛ ꯃꯣꯔꯣꯛꯁꯦ ꯍꯥꯟꯅ ꯅꯩꯊꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯅꯩꯊꯔꯒꯦꯅꯦ ꯁꯤꯡꯖꯨ ꯅꯩꯔꯤ ꯑꯩ ꯍꯧꯖꯤꯛ ꯑꯗꯨ ꯂꯣꯏꯔꯒ ꯆꯥꯊꯗꯣꯏꯅꯤ ꯁꯤꯡꯖꯨ ꯂꯣꯏꯔꯦ ꯃꯤꯃꯤꯗꯤ ꯌꯥꯎꯍꯧꯗ꯭ꯔꯦ ꯃꯤꯃꯤ ꯌꯥꯎꯗꯕꯅꯤꯅ ꯈꯤꯇꯪ ꯃꯍꯥꯎ ꯋꯥꯠꯄꯗꯧꯅ ꯇꯧꯏ ꯃꯤꯃꯤ ꯌꯥꯎꯕꯁꯦ ꯌꯥꯝ ꯍꯥꯎꯏꯅꯦ ꯁꯤꯡꯖꯨꯗ ꯑꯗꯣ ꯑꯩꯒꯤ ꯃꯊꯦꯜꯁꯤꯡꯗꯣ ꯁꯤꯗ ꯂꯩꯔꯦ ꯀꯣꯕꯤ ꯃꯅꯥ ꯆꯥꯕꯤꯁꯤꯃ ꯀꯣꯠꯂꯒ ꯆꯥꯔꯅꯤ ꯑꯗꯒꯤꯁꯦ ꯍꯤꯟꯖꯥꯡ ꯍꯋꯥꯏ ꯊꯣꯡꯕꯗꯣ ꯁꯤꯒ ꯂꯩꯔꯦ ꯀꯣꯕꯤ ꯃꯀꯨꯞ ꯃꯨꯛꯇꯥꯕꯤ ꯍꯥꯞꯄꯤꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯣꯟꯗꯒꯤ ꯀꯩꯅꯣꯁꯤꯅ ꯆꯥꯂꯨꯛꯁꯤꯅ ꯑꯩꯈꯣꯏ ꯕꯥꯒꯤꯅꯦꯕ ꯆꯥꯂꯨꯛꯁꯦ ꯑꯗ ꯃꯥꯒꯤꯁꯦ ꯁꯤꯡꯖꯨ ꯍꯥꯞꯄꯤꯔꯦ ꯑꯗꯒꯤ ꯄꯥꯄꯔ ꯀꯩꯀꯥ ꯍꯥꯞꯄꯒ ꯃꯥꯁꯨ ꯆꯥꯔꯅꯤ ꯑꯩꯁꯨ ꯆꯥꯔꯅꯤ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯗꯨꯀꯥꯟ ꯆꯠꯂꯅꯤ ꯗꯨꯀꯥꯟ ꯆꯠꯇ꯭ꯔꯤꯉꯩꯗ ꯐꯤꯔꯣꯜ ꯈꯔ ꯂꯧꯁꯜꯂꯝꯒꯦ ꯑꯗꯨꯒꯤ ꯑꯩ ꯃꯄꯥꯟ ꯊꯣꯛꯂꯛꯏꯅꯤ ꯗꯨꯀꯥꯟ ꯆꯠꯇ꯭ꯔꯤꯉꯩꯗ ꯐꯤꯔꯣꯜ ꯂꯧꯁꯟꯒꯦꯅꯅꯦꯀꯣ ꯑꯗꯣ ꯐꯤꯔꯣꯜ ꯂꯧꯁꯟꯁꯦ ꯌꯦꯡꯒꯦ ꯉꯥꯏꯍꯥꯛꯕꯨꯗꯤ ꯈꯔ ꯂꯧꯁꯟꯈ꯭ꯔꯦ ꯁꯤ ꯀꯣꯟꯅ ꯂꯧꯁꯜꯂꯒꯦ ꯑꯩ ꯐꯤꯔꯣꯜ ꯂꯧꯁꯟꯕ ꯀꯥꯔꯛꯏꯅꯤ ꯂꯣꯝꯗ ꯑꯃꯨꯛ ꯌꯦꯡꯉꯣ ꯑꯩ ꯐꯤꯔꯣꯜꯁꯦ ꯐꯧꯔꯤ ꯈꯔ ꯁꯤꯁꯨ ꯂꯧꯁꯜꯂꯒꯦ ꯉꯁꯥꯏꯕꯨꯗꯤꯅꯦ ꯑꯗꯒꯤ ꯇꯥꯔꯁꯦ ꯂꯣꯏꯅ ꯊꯟꯅꯕ ꯐꯧꯔꯝꯃꯤꯅꯦꯕ ꯉꯁꯤ ꯑꯩ ꯐꯤ ꯌꯥꯝ ꯁꯨꯔꯦꯕ ꯑꯗꯨꯏꯗꯣ ꯂꯧꯁꯟꯗ꯭ꯔꯦ ꯉꯁꯥꯏ ꯂꯧꯁꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯁꯤꯗ ꯈꯔ ꯂꯩꯔꯤ ꯁꯤꯗ ꯂꯧꯁꯜꯂꯒꯦ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯉꯣ ꯑꯩꯒꯤ ꯖꯦꯅꯝꯗꯣ ꯈꯔ ꯈꯔꯗꯤ ꯌꯦꯡꯉꯨꯅꯦ ꯁꯦ ꯌꯥꯝ ꯐꯖꯅ ꯑꯣꯏꯔꯛꯇ꯭ꯔꯤꯗ ꯑꯗꯨꯅꯦ ꯖꯅꯝꯁꯦ ꯁꯤꯅ ꯏꯆꯦ ꯍꯣꯏꯒꯤꯅꯤ ꯃꯣꯏꯁꯤꯅ ꯐꯖꯔꯦ ꯑꯩꯈꯣꯏꯁꯤꯗꯤ ꯐꯖꯗ꯭ꯔꯤ ꯑꯗꯨ ꯃꯌꯥꯝ ꯐꯤꯔꯣꯜ ꯂꯧꯁꯟꯒꯦ ꯐꯤꯔꯣꯜ ꯂꯧꯁꯜꯂꯤ ꯖꯕ꯭ꯔꯥ ꯁꯦꯡꯗꯣꯛꯄꯗꯣ ꯁꯤꯗ ꯃꯩ ꯊꯥꯔꯤꯅꯤ ꯖꯕ꯭ꯔꯥ ꯁꯦꯡꯗꯣꯛꯈꯤꯕꯗꯒꯤ ꯏꯍꯥꯡ ꯍꯥꯡꯅ ꯅꯨꯡꯉꯥꯏꯔꯦ ꯃꯩ ꯐꯤꯁꯦ ꯄꯨꯔꯒ ꯂꯥꯛꯑꯦ ꯂꯧꯁꯜꯂꯛꯑꯦ ꯑꯗꯒꯤ ꯁꯤꯗꯒꯤ ꯑꯃꯨꯛ ꯄꯣꯠ ꯂꯧꯁꯟꯒꯦ ꯊꯥꯕꯒꯤ ꯀꯩꯅꯣꯁꯤꯃꯨꯛ ꯂꯧꯁꯜꯂꯒꯦ ꯇꯨꯂꯁꯤꯁꯤꯁꯨꯅ ꯍꯩꯃꯟꯗꯅ ꯏꯁꯤꯡ ꯀꯩꯅꯣ ꯇꯧꯔꯦ ꯃꯍꯤꯁꯦ ꯆꯦꯟꯊꯗ꯭ꯔꯦ ꯏꯁꯤꯡꯁꯦ ꯁꯤꯃꯨꯛ ꯂꯧꯁꯜꯂꯒꯦ ꯊꯕꯛꯁꯦ ꯌꯥꯝꯗ꯭ꯔꯥ ꯑꯗꯒꯤ ꯁꯤꯗ ꯂꯩꯔꯤꯕ ꯐꯤꯔꯣꯜ ꯈꯔꯁꯤꯁꯨ ꯂꯧꯁꯟꯈ꯭ꯔꯒꯦ ꯑꯗꯣ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯗꯨꯀꯥꯟꯗ ꯑꯃꯨꯛ ꯆꯠꯂꯦ ꯑꯗꯣ ꯌꯦꯡꯒꯦ ꯗꯨꯀꯥꯟꯗꯅꯦ ꯁꯥꯒꯦꯜꯕꯤ ꯌꯥꯎꯕ ꯉꯝꯃꯒ ꯌꯥꯎꯔꯦ ꯅꯦꯠ ꯐꯪꯉꯗꯤ ꯌꯥꯎꯅꯤ ꯅꯦꯠ ꯐꯪꯗ꯭ꯔꯗꯤ ꯌꯥꯎꯕ ꯉꯝꯒꯗꯧꯕ ꯃꯥꯟꯗꯦ ꯑꯗꯣ ꯌꯦꯡꯒꯦ ꯁꯥꯒꯦꯜꯕꯤꯁꯦ ꯇꯥꯏꯃꯤꯡ ꯑꯃ ꯏꯆꯥꯟ ꯆꯥꯟꯅꯗꯦ ꯁꯥꯒꯦꯜꯕꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯁꯤ ꯃꯌꯥꯝ ꯑꯩ ꯀꯩꯅꯣꯗꯅꯤ ꯗꯨꯀꯥꯟꯗꯅꯤ ꯑꯩ ꯆꯥ ꯊꯛꯄ ꯈꯣꯠꯄꯁꯨ ꯂꯣꯏꯔꯦ ꯅꯨꯡꯗꯥꯡ ꯁꯟꯗꯥꯒꯤ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟꯗꯀꯣ ꯁꯤꯁꯦ ꯇꯦꯡ ꯑꯁꯤꯒꯤ ꯆꯥꯁꯦ ꯊꯛꯑꯕꯅꯤ ꯑꯩ ꯍꯧꯖꯤꯛ ꯂꯨꯄꯥ ꯀꯩꯅꯣꯒꯤ ꯗꯨꯀꯥꯟꯒꯤ ꯆꯥꯅꯤ ꯍꯥꯎꯏ ꯌꯥꯝꯅ ꯑꯗꯨ ꯃꯌꯥꯝ ꯑꯩꯅꯦ ꯑꯗꯨꯝ ꯃꯊꯪ ꯌꯦꯡꯍꯟꯕꯁꯦ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯉꯁꯤ ꯑꯩ ꯍꯧꯖꯤꯛ ꯗꯨꯀꯥꯟꯗꯅꯦꯕꯀꯣ ꯀꯁꯇꯃꯔꯁꯨ ꯂꯥꯛꯑꯝꯃꯤ ꯎꯁꯥꯒꯤ ꯑꯦꯜꯄꯤꯁꯨ ꯌꯥꯎꯋꯦꯕꯀꯣ ꯀꯁꯇꯃꯔ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨ ꯄꯣꯠ ꯆꯩ ꯈꯜꯂꯒ ꯊꯝꯃꯝꯃꯦꯕ ꯃꯣꯏꯁꯦ ꯍꯣꯔꯦꯟ ꯀꯩꯅꯣꯗ ꯕꯖꯥꯔ ꯑꯃꯈꯛ ꯀꯨꯝꯈꯤꯒꯦ ꯑꯗꯨꯒ ꯂꯥꯛꯀꯦꯅ ꯍꯥꯏꯔꯦꯕꯀꯣ ꯎꯁꯥꯒꯤ ꯑꯦꯜꯄꯤꯁꯤꯗ
ꯑꯩ ꯕꯤꯖꯤ ꯈꯔ ꯑꯣꯏꯔꯦ ꯅꯦꯠꯁꯨ ꯐꯪꯗꯗꯅꯅꯦ ꯑꯩꯈꯣꯏ ꯀꯩꯅꯣꯗꯒꯤꯅꯦ ꯑꯩꯈꯣꯏ ꯕꯥꯗꯒꯤ ꯂꯧꯏꯅꯦꯕꯀꯣ ꯀꯩꯅꯣꯁꯤꯁꯨ ꯋꯥꯏꯐꯥꯏꯁꯤꯁꯨ ꯑꯁ ꯑꯟꯊꯣꯛꯄ ꯑꯃ ꯇꯧꯅꯤꯗ ꯑꯩꯁꯦ ꯗꯨꯀꯥꯟꯗ ꯃꯌꯥꯝ ꯀꯩꯗꯧꯅꯤ ꯗꯨꯀꯥꯟꯁꯤꯁꯨ ꯐꯝꯗꯕ ꯌꯥꯗꯦ ꯑꯩꯅ ꯍꯦꯛ ꯂꯥꯛꯇꯕꯗ ꯗꯨꯀꯥꯟꯁꯦ ꯃꯑꯣꯡ ꯑꯃ ꯍꯦꯛꯇ ꯇꯧꯋꯦꯕꯀꯣ ꯑꯗꯨꯏꯗꯨꯒꯤꯅꯤ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯉꯥꯏꯍꯥꯛ ꯗꯨꯀꯥꯟ ꯀꯁꯇꯃꯔ ꯂꯥꯛꯇꯕ ꯃꯇꯝꯁꯤꯗ ꯑꯩꯅ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯃꯈꯥꯗ ꯑꯃꯨꯛ ꯆꯠꯊꯔꯛꯏꯕꯀꯣ ꯉꯁꯥꯏ ꯑꯩꯅ ꯗꯨꯀꯥꯟ ꯆꯠꯂꯦꯅ ꯍꯥꯏꯔꯝꯃꯤꯗꯅ ꯑꯗꯨꯒꯤ ꯑꯩꯅꯅꯦ ꯑꯗꯨꯝ ꯃꯈꯥꯁꯦ ꯅꯝꯊꯔꯛꯄꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯝ ꯃꯌꯥꯝ ꯃꯊꯪꯗꯅ ꯑꯩ ꯗꯨꯀꯥꯟ ꯄꯣꯠ ꯆꯩ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯎꯍꯟꯖꯔꯛꯑꯒꯦ ꯃꯌꯥꯝꯗꯀꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯎꯁꯥꯒꯤ ꯑꯦꯜꯕꯤꯁꯨ ꯃꯩ ꯍꯧꯔꯤ ꯑꯗꯣ ꯎꯁꯥꯒꯤ ꯑꯦꯜꯕꯤꯗ ꯑꯃꯨꯛ ꯆꯪꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯒꯦ ꯑꯃꯨꯛ ꯑꯗꯨꯗꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯉꯁꯤ ꯕ꯭ꯂꯣꯛꯀꯤꯅꯤ ꯃꯌꯥꯝꯁꯤꯅ ꯀꯩꯅꯣꯁꯦ ꯂꯧꯔꯛꯑꯦ ꯃꯣꯂꯥꯁꯦ ꯈꯔ ꯂꯧꯔꯛꯑꯦꯀꯣ ꯑꯗꯒꯤ ꯃꯦꯒꯤꯁꯦ ꯑꯉꯥꯡꯒꯤ ꯁ꯭ꯀꯨꯜ ꯀꯥꯕꯒꯤ ꯃꯊꯧ ꯇꯥꯏꯌꯦꯕꯀꯣ ꯃꯔꯛ ꯃꯔꯛꯇ ꯊꯕꯛ ꯆꯤꯜꯂꯒ ꯑꯗꯨ ꯀꯩꯅꯣ ꯇꯧꯕꯀꯣ ꯑꯗꯨꯒ ꯑꯩ ꯇꯣꯃꯦꯇꯣꯁꯤꯅ ꯁꯤ ꯑꯣꯏꯅ ꯂꯧꯋꯦꯕꯀꯣ ꯇꯣꯃꯦꯇꯣ ꯀꯦꯆꯞꯁꯦ ꯑꯣꯏꯅ ꯂꯧꯋꯦꯕꯀꯣ ꯁꯨꯃꯥꯏꯅꯅꯦ ꯁ꯭ꯀꯨꯜꯒꯤ ꯇꯤꯐꯤꯟꯗ ꯍꯥꯞꯄꯁꯨ ꯃꯍꯤ ꯆꯦꯟꯗꯅꯕꯒꯤꯅ ꯁꯤ ꯍꯥꯞꯄꯦꯕꯀꯣ ꯑꯗꯒꯤꯁꯦ ꯑꯂꯨ ꯑꯅꯧꯕ ꯀꯤꯂꯣ 2 ꯈꯛꯀ ꯂꯧꯔꯛꯑꯦ ꯀꯤꯂꯣꯗꯅꯦ 30 ꯍꯥꯏ ꯑꯂꯨ ꯑꯅꯧꯕꯅꯤꯁꯦ ꯑꯗꯒꯤ ꯁꯤꯒ ꯂꯧꯔꯛꯑꯦ ꯀꯣꯕꯤ ꯂꯩ ꯁꯦꯝꯒ ꯂꯧꯔꯛꯑꯦ ꯏꯪꯊꯝꯊꯥꯅꯤ ꯃꯇꯝꯗꯤ ꯈꯔ ꯌꯥꯝ ꯆꯥꯍꯧꯔꯒꯦꯅ ꯀꯣꯕꯤ ꯂꯩꯁꯦ ꯃꯃꯥꯡ ꯊꯥꯗꯗꯤ ꯆꯥꯅꯤꯡꯗꯦ ꯑꯗꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯅ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯤꯗꯤ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯜꯂꯦ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯕꯦꯝꯆꯥ ꯃꯩꯇꯩꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯑꯗꯣ ꯃꯊꯪꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯎꯅꯔꯁꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯕꯥꯏ ꯇꯥꯇꯥ ꯅꯦꯛꯁ ꯚꯤꯗꯤꯑꯣ ꯉꯥꯏꯕꯤꯔꯝꯃꯨ ꯃꯌꯥꯝ ꯑꯂꯨꯁꯦ ꯌꯦꯡꯉꯨꯁꯦ ꯍꯥꯎꯕꯅ ꯂꯣꯏꯅ ꯃꯦꯠꯄ ꯆꯥꯕꯒ ꯍꯥꯎꯔꯗꯧꯅꯤ ꯎꯔꯤꯒ ꯑꯂꯨꯒ ꯏꯔꯣꯟ ꯆꯥꯕ ꯍꯥꯎꯔꯅꯤ ꯑꯗꯨꯗꯤ ꯂꯣꯏꯁꯜꯂꯦ